Lengak amada miyamna Supreme Power oina laiduna manaba wakhalon amadi thajabada chatuna democracy asibu henna masak phajahalli maram asina democratic form of government asina khwaidagi henna phajabani haina lawnai secular democratic republic chatliba leibak India da president na head of the state amasung first citizen oina amadi prime minister aduna head of the government oina thabak tawri Indian Constitution na iduna haidrabasu masibu government gi federal structure ni hairi democracy gi phajaba masak hairagadi citizen participation equality political tolerance accountability amasung transparency asini masi democracy gi core value aduni basic principle aduni miyam khudimak asina lengak semada saruk yahanba amadi miyam khudimak asi manaba sakthung manaba right phanganduna karigumba wakal amatagi apha apur lehendaba haibasidagi phajaba makhalgi lengak amatta malemda leite adumakpu democracy asida khwaidagi maru oiriba asi stability aduni mara chetpa nakanamaramda majoritarian democracy na political stability asibu purakte haibasidi achumbani majority lengak ama siamnanaba laknabada democracy asibu khongaunaba tattana thoknabagi maramsing oiri democratic norm khudimak asibu khongaunaba amadi power politics na yenna maru oina launarakpa mikhalda power sisinabana electoral process ta miyamna thajanraktabagi pumnamang asina Indian democracy asigi phajaba masak adu mahing kahalli democracy satliba leibak singgi manungda India na khwaidagi henna power politics ta mangjin thaduna democracy asigi masak thihanba haukiba sahi kaya sida parliament animakta uraga lakli India gi oiriba federal structure asimaksu leibak asigi manungda leiriba state sing amadi union territory singi marakta khaibung taba thong manadaba amasung akan mana achum masakpa tuhatpi bagi lambi amadi yatuna lakli lower house to leiriba elected members sing haibadi member of parliament da chamnga ga nifum doi sigi manungda Uttar Pradesh na marifu Bihar na nifu Manipur na ani Nagaland amadi Mizoram na member ama khak thaba sida apikpa member ama ani khaktang thaba state sing asigi wafam achauba Uttar Pradesh na jingba Bihar West Bengal na taningdana bagi maram sing oiri parliament gi sitting khudimakta achauba state sing gi wafam khanarakpada hunaba launaba khatna chainaba microphone phaktuna langnaba tattana thokli wafam amatang mamut tana khanakhiba haukhiba chahi nifu asida leikhidri motion ama pukhalakpada opposition gi MP sing aduna laukhinba ruling na supnam taunaba hotnaduna lakli masina India gi parliamentary democracy asibu masak thihan madanatana thabak tauba yahandana bagi machak oiraga ngasi phawba lakli lengak ama sarkar ama semada majority seat masing asi phangba tabana corruption haiba asi lengak pairiba sarkar pairiba singdagi poklagi member of parliament amadi member of legislative assembly sing oina balakna bada senjam thajaraga voter sing asibu lainaba hotnaba miyam sing asibu sumna balakna bada makhal makha kayagi siengi amadi nisagi yauna lang kaya thaknai bot pu pini haiba taragadi makhoina apama pumba du thunganna balaknai madu mapan naidraba power asibu painabani makhoina power hek pai khiba mikup aduda hingcha jaitamba olaki mi usilakte siendam mihoduna tawroidaba thabak kaya ma tawraki kham thengba thakta corruption tawraki leibak gi haiba wafam sing phudimak adu thadoklaga sangsilaki India gi mantri kaya ma criminal case sing de chenaramba scam kaya ma da chenaram duna phadok taba mapunchi chupa jail da laikhiba kaya ma su yauki ibikhraba iramda Manipur asisu India gi chanabi asi kalaga nathairaga khakchatte bot kana bahona bada sel amadi masal khak sijina ba khak natana nisa phawba botta yaurakpagi ngasi phawbagi paw tana khe bot da sen changali makhai mirep singduna hayeng bot karak khraga afaba amata tawrak loi haibasi khudimakna khangnai adubu seldi lawi chak chanai laikai gi mangsali hol sali bamon gi mandop laisang sali masida natana sahi khara sida bot tanga yenba sal phaijom inapi yenba si chanabi amagumna khanai nongmai paiban naha kayama bot ta sijinari angam bathakta masal amadi sel sijinari election da free and fair asi oidri makhaidi leibak asi saukhatpa democracy amada lakba haibadu khak oithok loi nongmai paiban naha sing aduna matung da inaduna chatliba politician sing aduna mi usitpa haibadu khak leiroi
human right respect tawba leirakloi human right violate tawburomda khong thangjinduna chatli law asibu makhutta pashinba haibasi power politics tawba shingi lichat ama oirakli India gi puari da tuina thingnaba machi da pamdaba thodok kaya ama suthokli madu maru oina law enforcing agency sing army amadi paramilitary forcing aduna thokan mangaktani pamdaba thodok ama thijinnaba chatluba press ki kambuda thawai usittaba changhandaba amadi paumi ni khangnaba phawbada otpi naibiba camera thugaibna chingba hek mathengnai democracy gi mari suba yumbi oiriba media sing asibu hek khonggaunaba thengnai madu democracy asibu khonggaunabani haidaba yaroi masi India gi parliamentary democracy gi kaitharaklaba machat aduni media thingjinba haibasi democracy gi lichat oiriba freedom of speech and expression adu namthaduna chatli haigani parliament gi welcome na changchinduna law khongba session ama chathabada yahandaba haibasi sahi nifu yankai asida thoktuna lakli masina parliament bu thabak tawhandabada natana masaksu thihalli ngasi phawbada parliament da ningthina khanaba nainaba tawduna resolution amata lokhidaba haibadu kuikhre resolution de lodaba yadaba bill adu di pass tawdaba yadabanina majority oriba lengak pariba aduna adum namfuda pass tawba tabani apex law making body aduna ikhan khanadana namfuda bill sing sanction sing pass tawkhibana madu ministry na implement tawnaba honabada chumna puba ngamnaba nathaiduna jatkhiba ngamdanaba parliament na ministry khudimaki oiba working standing committee sing shemi maduda ruling khaktangi mp sing yawhande opposition gi oiba party sing dagi shu mp sing loduna parliamentary standing committee da yawhalli makhoina ministry na pakhat ke doriba thabak thoram sing adu kupna yengchinduna ningthina thabak pakhat pa yana ba su silli adumakpu India gi parliamentary democracy di nongmunumagi masak thiba du henjilakli laibaki oina chanagadaba aruba bill kaya ama khana bagi puthurakpada opposition gi mp sing aduna madubu support taude argument tauraga marai yetlaga pass taudana ba khotnai hayeng makhoina marai bak phaduna lengak amuk sarkar amuk semba matam adwaida amuk madubu amuk puthoktuna pass tauna ba khotnai khudam oina India gi president oiramba Pranab Mukherjee na ing 2009 dagina 12 phawba finance minister oiringe matam aduaida 2011 da India si lairabana masing hena leiba lam oibanina seng kg amada lupa ani dagina ahum phawba phangana bani haina chaba phangdaba kaya amagi mi lehennaba national food security act chana hanaba parliament da pass tawnaba puthurakhi matam maduda BJP di opposition da leire makhoina food security act asi bu chana handana bani haina kanna marai yetki adubu Narendra Modi na prime minister oiraba matamda madu amuk chatnaba kanna honarakhi maduda amuk congress na kanna marai yetki namduna national food security act ase ing 2013 gi July gi tang manga da pass tawki masina takpadi India gi democracy da laiba ki phanaba khanba party amata leirabra lengak shemnana ba power paina ba honabada apha phatta khana bagi mami amata taba ude michang khomna bi phammunabana hena thawai yawba ukhi matawasum tawna parliament da uriba sinmayamasi saukhalakpani di haiba yaroi prime minister masamakna manipur gi matangda sumlaga puri opposition bu lana uhannaba yamna hanthaba thakta thabak tawbani haina laknari manipur gi oina mihut humpu kaktangna phamba assembly da wa ama khanabada mamutta na khanaba tadri yamna unparliamentary oiba wa phawba house da ngangnari Manipur da puwari oihorogadaba minute 13 khaktang phamkiba assembly session ama haukiba August tha da phamkhre minute 13 khak phamkiba assembly kaunaba miyamna takshin kiba leiba taraga su on demand da phamkiba mifam oiduna su maduda hojik thokliba Manipur gi crisis ki matangda wa khanadana India na Chandrayaan thagatuna tha da taba ngamba leibak singi manung chanba ngamkhiba adugi thagatpa India gi tawba ngamba gi singthaba mifam ama oina ukhi Manipur lengak ki minister oiriba miyoi anina office kaduna thabak suraktaba sahi ama hian khrabani masida makhoina puramba department sing aduda aswoibana pik thalle retire chatkhiba officer singi mahut hapidabana maram oiraga thabak tawba yadaba uba phangli minister sing aduna punariba department sing aduda advice yauduna thabak tawnabana minister aduna angam bi thakta lanai oina senda lambiromda changsinari office pumba minister aduna sumlaga thabak sijinnari department gi phan kaya ama apama mawongda maning tamna sijinnari minister singda pautak piba ngamba consultative committee sing adu opposition da leiba MLA sing yauraga
डिपार्टमेंटसिंगदा सेम तारगदी मदुना हेन फजना थबक तौब ngambada natana leibaki oinasu kanaba हेंगनी मदुना मिनिस्टर सिंह अदुना तौनिंगबा थबक तौबदा थिंगबदा नतना डेमोक्रेसी की मसकसु हेन फजबा हेंगलक्कनी मांगथरक्लिबा डेमोक्रेसी की लिचत असि सेमदोकपा ngamhौदबा तारगदी मालियम की ममांगदा नोंगमुदी सोयदना इकाय फिरुप खुंगनी हाइबसी हाइमनबा थोकलरोय डेमोक्रेसी असिबु मांगखिबा मतमदा लेबाक मियाम की निंगतंबसु मांगखिगनी डेमोक्रेसी असिबु हंजनबा ngमनगे हाइबा तारगदी भोट पीबा मतमदा अफबा मरिल चुम्बा असेंगबा तौगदबा मी खनबा ताई